mangan bigan nun agang si any how tawraga kadai lai ribano karamba jagana particularly adaida trash tawba kharadi ngammabanina kamai tawraga agang si kannaba se hotnabiyu masi koigi security advisor Mr. Kuldip Singh nazare koi nahama case koigi mukhum khangtana mangki bagi matangda naha se amta phangnaba any how tawraga amta idaba yadi haibagi ai unazabani security advisor ngarang su koi DGP gi all officials yang unar matungda ngasi security advisor unazabani duga PR president rule la matungda ahan ba oina unazabani aduna objective full authority central government gi ni aduna tawba yaba angang se naha se kanbada any possibility sinaba yaba tawbiu haibagi request gi changjabani sida mahakna haibira gi matungna koi gi ngarang DGP na harakwa koi DGP office gi harakwa same ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯈꯟꯅꯖꯩ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯃꯥꯏꯅ ꯃꯍꯥꯛ ꯆꯪꯈꯤꯕꯅꯣ ꯑꯗꯩꯗꯤ ꯔꯦꯗ ꯑꯜꯇꯣꯁꯦ ꯀꯃꯥꯏꯅ CCTV ꯐꯨꯇꯦꯖꯇ ꯀꯃꯥꯏꯅ ꯎꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗ ꯉꯁꯤ ꯂꯦꯇꯦꯁ ꯑꯞꯗꯦꯠꯇ ꯑꯩ ꯇꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯑꯦꯚ꯭ꯔꯤ ꯄꯣꯁꯤꯕꯜ ꯑꯦꯔꯤꯌꯥꯁꯇ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯄꯨ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯀꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ BSF CRPF ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅꯃꯛ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯑꯉꯥꯡꯁꯤꯡ ꯅꯍꯥꯁꯤꯡ ꯀꯃꯥꯏꯅ ꯀꯟꯁꯤꯒꯦ ꯍꯥꯏꯕꯒꯤ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯊꯝꯕꯤꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯗꯣꯃꯤꯅꯦꯇꯦꯗ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯖꯒꯥ ꯂꯩꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ DC mayam pullaga kamain tawsige angang si leibra leitabra haibagi thiri haibagi phongdorei koine pambadi dasena mana ke dobai changuri no kana kamain changuri no haibai wari duna kona investigate tawbagi process na kona thamaga kamain angang se koigi every possible process personnel kamain pulak full sizinaraga kamain angang se naha se mukeshi kamain kansige haibadune akoina pamjari badi haijana meduna mahana yam kana honari all possible ways the top officials yauraga jaga jaga da baina huji mafam da on the spot lady of chinaba area sing du da lady atu CCTV footage su koi ngasarangi hospital du ngataba araiba every angle dagi CCTV footage su angang kadai chakhi ge haibagi thiba kanna tawri haibagi haibire eduna central forces su loi yauraga huji kanna thiba humba chathari aduna angang compulsory fangna bonari apoi kanna honajari haibagi mana mahana thambire akoina haijabadi sajaba mangan biganu biya lapani is a full authority ne itaduna akoigi Indian forces se advance way haibagi akoina su khangi bani mi byam prajana khangi or world khangi bani Indian forces se kyan advance way ge haibaduna sigi advance way haibagi akoi thajaba se mangan biganu angang se any how tawraga kadai lairi banu karamba jagana particularly adaida trash tawba kharadi ngammabanina kamai tawraga angang se kannaba se hotnabiyu sigi thajaba se akoina thajaba mama thamaga songi manata laiba si mangan biganu haiba matamda mahak ya fully cooperate tawri yang kan fully kanna sangjalli haibagi thajaba ma piri amtang yam tuna phangan biyo haiduna ai ngasi security advisor haijare mi sumaina every concerned authority da ai leptana paw phone jaraga angang sigi matang da ai kupa marol laujari haita